Hello, I give him Boboy na may rakpam. Nahanam pumas the Esorbu wapau tana bagida maglak piba ang sige magkatagachari. Agi prathnadi, nahan na tagdi ba wapau ang sige mapal na, Esorbu hina nungsiba, amasung mahaki mi, aduga mahaki singlup hina nungsiba sini. Diba na nahaki na pamda nolukchaning badudi, nahan na tagdi ba wapau asina. Nahan na nahaki singlup ta pipam tokpa nahaki commitment, amasung nahaki singlup ki luching bisingi makapon pam tokpa adugi mahuti silhandigan. Adu ba wapau sige mapal na. Nahakising lupa hina nungsiba, nahakising lupa luching busing hina nungsiba, adu kwai maru oina, Esorbu matik mangal kita magtihingba punsi da chakot pa adu, eki prathanani. Ibang umaki wapau, taminas. Eikhoina sa Bible Singh adu Mark pam taraga nitoy patakun gani pandagi na kuntraga marida hangdokpi. Mark chapter 12 verses 28 to 34. Esorbu hay matawa sigumna adunalay. Why I think ojasingi marakta yaman alagtuna makoina kanari badu tare. Jishuna makoida yamna phajna khumkrab mahangna khangduna. Jishu da hanglami. Why yathang pumna maktagi karamba yathangna khwaidagi maru oibage. Jishu na Mangonda kumki. Why yathang pumna maktagi khwaidagi ahanba yathang diasini. Hey Israel, thou. Eikhoigi short Jehovah, Jehovah di amatani. Naranaki short Jehovah bu. Na thamoi apumba, na thawai apumba. Napukning apumba amasung napangal apumba yaunan nungsigadabani. Masina khwaidagi maru oibi yathang. Ani subi yathang diasini. Nahana naki yumlon na babu esamakkumna nungsigadabani. Makhoi asidagi hena chauba yathang atilete. Why yathang yoza aduna Mangonda haike. Phare guru. Nahana chumna haire. Esorbu amatani. Mahang tabatay kanasu leite. Thamoi apumba, khangba apumba, thawai apumba, amasung pangal apumba yauna, Mahakpu nungsiba, amasung mahaki yumlona bu esamakkumna nungsiba asina mapum oina may thadok pagi katna pot singdagi, amasung irat pot singdagi hena thoi heli. Mahang na singna kumle haiba Jishu na urabada, mahang na Mangonda haiki. Nahak Esorbu hining thau leibak adudagi laptre. Madugi tungda kana amatana Mangonda hangbagi thauna leikidre. Masi Esorbu wahai ni aduga takraba wahai asimak thajaduna ekhoi loksinsi. Prathna tause Esorbu mating nis. Eikhoigi pa amasung eikhoigi Esorbu nahaki wahai asidagi eikhoi amamda wa ngangbiu. Mangda nataba aduga darshanda nataba aduga nahaki wahai mak asidagi. Nahaki wahai asibu achumbada asengbada thajanaba thawai sing managi akan bathabuk subi badugi mapal eikhoigi nungda thabuk subi. Nahaki wahai asidagi eikhoigi ekhoi amamangi punsida ngasigi numita. Nahaki aningba mayek sengna ekhoi khanghanbiu. Khanghanbiba khaktang natana nahaki aningba adugi mapalna punsi hingjanabagidamagta pangal pinabiu. Nahaki aningba sigi ona tainabada leiramba ekhoi punsigi jagasing nahaki wahai sigi mapal utpiu. Aduga haiba papsing adubu haidok chuduna pungning hongnanabagidamagta eikhoibu mateng pangbiu. Aduga nahaki wahai sigi mapal eikhoibu nachanapa Jesu Christi ki saktam don thokpiu. Aduga nahaki khwaidagi achoba yathang ase injaduna nahaki tung injabada amasung Christagi tung injabada.
Christigi sebu oisabada ekhoi mateng pangbiu nahaki wahai asigi mapalna eikhoibu Christigi sakam onthokpi Yesu Christigi mingani jiribani Amen Hada bisile now sing Yesu Christigi matangda achumba sing aphaba sing Christianity matangda achumba sing aphaba sing asoiba leitaba achumba khudingmak sing adu mayek sengna chumna khanglaga bhap taraga Isorgi ningthau lebaktagi lapna leiba oithokpani Amuk hanna Araiba lomda da hai boiba taragadi Yesu Christigi matangda amasung Christian oibagi matangda hiram khudingmak sing loinamak chumna sengna phajana khangna Christian oidaba oithoki Isorgi ningthau leibaki matangda hiram khudingmak sing mayek sengna chumna khangna Isorgi ningthau leibak aduda nakna Isorgi ningthau leibaktagi lapna leiba oithoi Now, adugo haribudune kuna Jesu Kristana wanga thangi oza wa paukhum chumna singna haina khumbadu mana verse 34 da haibudu nahak isorgi ningthau leibak adudagi lap changi haina haibanate laptre Asigi kusel wahai asigi lona nang asigi numita Jesu Kristana haibu waya thangi oza singi maraktagi nupa ama asida waya thangi oza ama da pigi doriba yathang ase kani karihana kani khwadagi maru or khwadagi chawba yathang haina koina khangnaba jaga amani asigi yathang ase thada bisil announcing eikhoigi da maktani aduga thaja punsi asigi da maktani aduga thaja punsi da khwadagi maru ba yathang amasuni Adu ghaira yathang adu ibung ma ki wahai asigi mapalna eikhoina asigi numita yengminagani adu ai asam sung ai gi pamba amasung ai gi tendam de asigi maphamasda Kristana hairiba amasung isori wahai asigi mapalna khwaidagi achoba yathang ase eikhoina asigi numita mayek sengnam sung chumna khangduna wakhal taduna Asigi mapana punsi hingduna Isorda harauba khaktanatana tabang panba sida mahaki tung inbada haraun inbada ai prathna amasung asane Marandi asigi yathang asigi wahanthok chumna amasung sengna khangba matamda aikoi harauba Christian sing oigani aikoi nungaiba Christian sing oigani harauba ngamba nungaiba haiba ingthabana thanba Christian aikoi oigani aduna Ngasigi jagasli eikhoina khangminaba yaba choba world da sida lere maru oiba hiram main idea Christiansa eikhoina Esorbu thamoi apumbana nungsiba amasung eikhoigi keiroi leikaibu esamakkumna nungsiba asimak Mahakpu matik mangal chaohannaba amasung Mangonda lomnaidana nungaijanaba lambi aduni Christians, loving God wholeheartedly and loving our neighbours as ourselves is a way to glorify Him and enjoy Him forever. Aduna masigi mafam asida piriba yathang ase eikhoina manung changna yengminreng mamangda asigi yathang ase eikhoina matau kramana lana sizinaba yabagi haina haibadu khusel wai aikra nakhoi mangna thamningi eikoi mioiba se eikhoina taw thabakki mapalna kanbiba phangba eikhoina taw thabakki mapalna Esorbu pelhannaba hotnaba mi singni aduna aduguma eikoi thamoi adu Christagi asigumba yathang asina adu oinabagi damak haida boiba tang eikoi adugi jagada de hekta now English is asigi was legalism theological gi lona de legalism kari legalism habide kari no
While yathang ngak pagi mapalna kan bibi phangado while yathang ngak pagi mapalna Esorbu pelangdo while yathang ngak pagi mapalna aran khubam do paisal laga thamgado or nga aga thamgado or yokhol laga thamgado bagi wakhalo amram dai boy batagre thabak eikhoigi oiba thabak eikhoigi oiba hiram khudimok singaduna adu bekoi mayek sina khangado badi mafam asna Jesu Christna Mangonda khwaidagi maru oiba yathangadu karino haina hangbu matamda piraiba paukhum asi achumba paukhum asengba paukhum adu ihan han badadi asigi yathang asigi mapal mi kana amatabu kanbiba ngamoi aduga kanbiroi asigi yathang asi ngakpagi mapalna aran khubam phangloi maramdi aran khubam se mioi bagi thabak nate adu aran khubam se isorga mioi baga tangkhai tominaraga phangba adugumba amanate adu aran khubam se isor khaktangi thabakne adu haiba aran khubam se tansangaduba amanate adu phangzagaduba amane karigi mapalna thazabana Tauzagi mapalna Christian loi kraba thabak adu khakta da thazabagi mapalna phangado aran khubam why na him palnate asigi yathang asig ngakpana kaloido khaktang nate adu asigi yathang asina aikhoi gi aran khubam mangado adu dagi kangado su kariya mat laite or atopolonda da haib oiba targadi asi tawbagi maramna aran khubam adu mangloi doba nate adu asigi yathang asigi mapalna hingba punsi asigi yathang asi da haib inba punsi aduna takli basidi aikhoida isorna tawbiraba aran khubamgi thabak adugi tarang khangba adu hena mayek singhanba yathang amane amarom haib oiba taragadi Esorbu thamoi apumba thawai apumba wakhal apumba amasung pangal apumba yana nungsiba amasung leikaibu esamakkumna nungsiba yumno nabasing esamakkumna nungsiba hairibase thazabagi punsida yangadoba mahaine aran khubam phanglaba Christabu thazaraba Christagi tung illaba magi ningthau leibakta leiraba nagrik khudingmaki punsidagi mahai oina ugodoba punsi mahing Niko humsubadadi asigi yathangse eikhoigi pangalna eikhoigi loksingna tawba ngamgadoba natragana haib inba ngamgadoba manate karum ngasigi wapause asi taraga hoi Esorbu nungsiba Esorbu thamoi apumbana nungsiba punsi apumbana nungsiba adu kai leikaibu esamakkumna nungsiba se aikhoi isagi pangalna tawraga honraga ningri taga tawdoba thabak amane hana khallaga sarki boiba taragati adu ngasigi numitki wapaw asigi maru oiba wakhalo natte ase khoi pangal ngamlo adu asigi yathang asimakna thazaboi khaba khoi khudingmak ase Christangonda thauzal amasung pangal amasung minungsigi damakta hena naksin hanba adu hena chingsin hanba yathang amane now chamam nagumse illoidoba yathang amanate hingloidoba yathang amanate hingadoba amasung ingadoba yathangni adu Christagi manakta naksin bagalona Christa da ngazabagalona mahaki thauzal amasung pangalgi mapalna ingadoba tawgadoba yathangni adu asigi yathang asima ayang naikra ahum yana make sing aran khum phangoi sigi mapalna aran khum yokhalaga thamoi adu akhoi pangalna ngamloi adu mari subade harbi yathangse Christian khudimang inba amasung tawba Esorgi aningmane Esorgi aningba karino haina hek ai punsigi matang Esorgi aningba kari lebege haina wakale khanba matam khudingi yana na lakadu dosine ma pu thamoi pu mayang nungsiba amasung kai leikaibu esamakkumna nungsiba maramdi karigidamaktu hai boiba targadi hairibase Esorgi aningba khaktang nate ipa Esorgi aningba khaktang nate adubu mapa machanupa Esor aikhoi Prabhu Jesu Christa gi aningba sune adi hairiba asida asibu inbagi mapalna aikoina maru oiba warol dakisu koi tamina khrab adu asigi yathang ase inbagi mapalna ko Esorgi mati ma chahongani adu aikoi Mangonda matam pumbagi ona nungaijabadu koi phangani amarom da haiba oiba targadi haiba yathang ase Esorgi matik mangal gi damak adu aikoi gi phanana bagi damak te piba adu gumba yathang amane
aduna asigi kusel wa hay amasung wakhalo na siglona na verse 28 again verse 34 phawba se dekhoi yengmina se verse 28 yeng se waya thangi oja singi marak tagi amana laktuna makhoi na khanari badu tare jisuna makhoi da yamna phajana khum grab mahana khangduna jisu da hanglami waya thang pum mutagi karamba yathana khwada gi maru oibage na scribe or waya thangi oja sing kone khangalo budi verse 12 jesu christna jerusalem gi ningna sing aduda tongan maike de mangonda lakraba attack amasung wakhalon sing amasung wahang khudingmak sing aduga lona paukum pire ga leibagi serious amadane chapter 12 se high chapter 12 ki loslak pasi phawba dum leigani Jesus Christ chapter 13 da Jerusalem gi ningna sang thado amaga sura phol gi chinglom da chat kedoine aduga chatlam dai da so haring budini aina nung amatabu on thok tanam da thamam loi anugi wahai da andubu hauzik Jesus Christ na leiba mafam se again kaugum se ma numit kharani gi matung da nong ma kala ga mak si ge dore yumsa ke sagi numit thok pa thodok ni aduga haiba thodok asida haiba numit adu da thok pa thodok amane aduga nong ma kala ga ni aduga thangna numit adu ni mak pha ga dore se aduga nongala ga ni mak har ka dore se so ekone khanga do bodi hauzik ki thori chapter 12 is a passion week Jerusalem da Jesus Christ gi awabagi hapta adune man awaba nangbagi awaba khangbagi hapta adune so aigona khamina khaba aduga mamang ge jaga du phawada shastra gi oja sing saduki sing aduga pharisee sing tongan ma sanhedrin adu da yawriba kanglup sing ninga sang adu bi yengseleba sing waya thang tak leba sing amasung lengak sasan tariba khudingmak sing dharma gi luchimba khudimmak sing aduna mathang manaw na Jesus Christ da adum laaga hangiba wahang se khangna banate masiha du nahak oiba targa du nahak bu khurumjagi habi wakhal adu ganate adubu Jesus Christ na pokpu matamda Mahakpu hanaba gi wakhal da lona mahai heba sing da nakhoina chalaga ning thaw du ka pokpu gi haina haiba du khangbiru adu ga aingon da haibi aisu chalaga khurum gi adu gi wakhal adu ga chap manana Herod na Christ bu hanana bagi da makta khan ki wakhal adu ga lona utki ba aranba makhal gi ba nolukpa adugi maongda karimnanaba kathainanaba Christbu aramna tahanaba aduga Christbu makhoi mamang gi lothokiba yanaba hatokiba yananaba gi waklon khudimok sing aduga loinana hangakpa wahang singne tendam singne aduga marai tona bi lakko ngakte even ngasi ki jaga sida ekone uriba mafam asi dasu why I think oja sing mark gi aman aduba kone khangada do amade mang hanglibu wang se mahak magsu Jesus Christ bu gitung ilage amasung thasarage amasung mahagasi masihane amasung magi punsigi ningthawne habi wakhol aduga lakpadi natte adu somehow ekone pambagi matungina madum taram gani saduki sing ikuidena mamangi verse 18 again verse 27 pabo du hingat bagi maram hangki wang khudmok sing Krishna khumki pakhum adagi makata na atei tongan bhiram sing the chinphang na bagi awaya khum tawbu khudimok sing taram gani aduga haiba waya thangi oja sing se maru makhoi maru oiba thabakti ari bolat na basing se phajana naina ba phajana khang phajana tambi phajana khang ba kanglup sing hauji ki matan dai boiba taragadi bible ki scholar sing mo koi adu haiba no pa se Jesus Christ gi pakum pi mo adu da sumhat pa adu dagi adu da angak pa khari ma phaw adu ne khona verse 20 gi ani suba line da uba phang ba phajana khum khrai ba ma hang khang na am lai Jesus Christ gi ma pham da o hang ma hang na gi da makta while yathang pummuti karam yathang na khwadagi hen maru oibage now akona bhap tamina ga dobadi ari bolem na bada harba shastra gi oja sing amasung while yathang gi oja sing asina khandokpa makoina khangba tambi while yathang puna chatu ka taraum doile altogether 613 laws adu harba chatu ka kuntra chatu ka tarahum doi adugi marakta chani ga ni phuni pana madi tauga doba gi matang positive laws ing tauga doba and then chahum humphumanga amadi tawroi do ba wanya thang sing ani de pula punsu laga wanya thang chatruk ka tarahum doi adugi wakhallo asigi waya thang ojagi wakhallo on sida lai adugi waya thang gi backdrop adugi mayam gi backdrop to the hangai ba wahang se waya thang pumnumak tagi karamba ya thang na khwai dagi maru oibage amam dai boy ba dar asigi nupa sin hangli ba wahang se probably asigi waya thang mayam se asidagi khwaidagi henbadu kaino khwaidagi henbadu aina hojik tawribra
or karigumba taubo iba targadi adu chauthoknaba aduda ngaraga leinanaba adu wakhalon singju yarambe hana khale andubu kari oiba targasu maru ena Jesus Christ lang thakpagi moongda ding ngaktane haurakpa matamda aduni khona mafamsida uba phangis verse 29 and 31 power was that Jesus Christ ki paukum khoi uba phangani amasung haiba paukum aduda haiba wali thangi oza asina pirakpa paukum Christ ki paukum na mahaki reflection or paukum khoi uba phangani. Now verse 20 dagina 29 dagina 30 power was that khoi yeng matab Jesus Christ na kare wali thang pum no ki khwadi ham ya thang do kaino he Israel tau eikhoigi isor Jehovah the amatani na ki isor Jehovah na thamoi apumba na thawai apumba na pukning apumba amasung na pangal apumba yawna nungsigadabane. Now I hang na khoi ga lona mafam masada mun yeng minam ba pam wa haidu di apumba ba wa haidu adu do munna yeng do jaga amne adu do mark to singa do jaga amne adu horen makata na khoi yeng minam pod uba phangani. Jesus Christ na asigi ahan me athang mang na hark matam dam hang na ko torok libese ani subu wan lon gi bandup tarok ki padam mari amasung manga da yawba Mosina tambiba adu imatung in bayathang. Now, Jumja sing high the Shama, I bo high adu the lag, but why Shama and Shama and high boy batargade. Verse 20 ga 9 year why is it? Hey Israel tau. Now, Shama high bagi wahan tokti tau. Here. Adu kare no? Eikhoigi sword Jehovah the amatane. Now Jesus Christ na mafam masada mahang na verse 29 nang 31 pa was the haraka doriba yathang ani se amana ani subu why wine lon pandu taruki pada mari dagina mga aduga makata ka verse 31 the mana hariba ani subu yathang adu de sini na ki no basing mona asamakkumna nungsiba hariba sina lichet lon or lebi sing gi laini ki pandu taraga mapon gi pada taraga ni pan Leviticus 19:18 de yawa yathang ani do punane pusalaga mahangna haiba why yathang ozadu the mahangna piribase. Now mag why yathang chatruka taraga humdoi khudingmak sing adu haiba why yathang ani sida loinamang samsanaba moongdane Jesus Christ na hairese adu akone khangado badi verse 30 amasung 31 the uba phangiba yathang ani asigi ground ani asigi yumpham ani asigi haurak pham do verse 30 sin sorry verse 29 is verse 29 do kari no hey Israel tau eikhoigi isor Jehovah the amatan yathang do eikoi yamna mayek seng se yan han ba yathang adu do high se kai no high ba isor adubu high ba Jehovah adubu thamoi thawai pukning amasung mangal apum yaw nungsina bagidamak tene amarom the high ba oiba targadi karamba isor no nungsigadori se haiba mi singasina haiba why I think oja singa Christ na haiba se nungsigadoba mi oiba khuding makna nungsigadoba adu isor amakhaktane adu haiba isor adu karamba isor no mark se leisemba isor ne mahak amakhaktang ngaiba achumam sunga sengba isor ne adu dagi hele mahak taibang pal apumba sibu sembi ba isor ne adu ga haiba isor ase taibang pan bu sembi ba khaktang nate adu taibang pan ba sibu yok thakpi ba isor sune adu ga yok thakpi ba isor khakta nate mahak ki mi singbu handokpi ba su isor ne. Now karigum ba eikhoina anishuba wine lon gi padu taruki pada mari dagina manga paboy ba targad and then for that matter Jesus Christ na mafam sa mahang na yathang pirak pa moong verse 29 nang verse 31 asi paboy ba targad eikhoina prayer of confession the pakiba Exodus chapter 20 gi verse 1 dagina 17 pabo adugi pattern adu eikhoidum uba phang amarom dai boy ba targad asigi yathang Jesus Christ gi mafam da yamna mayek sengli se isor khangdaba maganing tholi bak ta leitaba aduga Jehovah gi mayok ta leiba missing the makoina illaga makoi Jehovah gi mi yorang na bigidang pibi yathang man natte kari umay koina khongsan ba pandu kuno do yeng boy ba targad ayam ba khongsan ba gi wala thang tara do pa ba matamda ayam ba missing the mist over jaga man verse 1 yathang do kanada pibino yathang do isorna Egypt ki leibak tagi minai naithang adu tagi
Chay chamri karen minai oiram Israel masasing karam Israel masasing mahangna handoraklaba mahangna kanbiraklaba mahaki pangalna kanbiraklaba mising lai muti lapal lamdam adudagi mahakpu khurumnabagi damakta wasakpagi mafam aduda pubiriba mising aduda piba mising amaram haibo batagadi haiba yathang ado handokringe de piba yathang nate adu haiba yathang makoi handok pi matung de piba yathang ne adugi pattern adu mafam asida follow tawe Karamana, Yanamadi, Karamba Isor Nungsiga, say, Amakangaiba, Asing by Isor Adune. Adu Harba Amakangaiba, Asing by Isor, say, Lysembane, Aduga Yok Tak Pibane, Aduga Handok Pibane, Aduga Kan Bibane, Aduga Harbi Isor Nungsiba Tanba, Aduga Punsigi, Iput Amasung Horokpam or Isor Adune. Mahak Nataba Ate Isor Amata Late, Bible Isor Asi Nataba Ate Asing by Isor Amata Late, Bible Isor Asi Kaktang Asing by Isor, Aduga the Lime Muti. Ngakane khutna saba lai muti mamit pale ubangamde makut pale sokpangamde makhong pale chatpangamde aduga manaton pale nambangamde machin pale ngangbangam khudimak lai muti ngakane either miyoibana semba miyoibagi thamoi na sagatpa adugumba ngakane adubu asengba Isor Jehovah hain har koi batagade Bible gi Isor asine aduga haiba Isor se ani sude amma khaktane Aduga amakakang oibana maram oraga mahaki misingna nungsigadoba thaugangadoba khurumgadoba se haiba Isor amakakang asini atay amata nate aduga haiba Isor asigi mahut silhanba yaba kari matalay tabang panda amasung sargada Mamda sarga amasung tabang pa Mangonda gini kari amata leremdabadagi mahaki wahaigi mapan lehen gibane adu kari amata leremdaba mioi bagi punsigi amasung mioi bagi khong na thabang ngamkriba sasu harba Isor adugi nungsibada amasung thauzalda mahakna mahaki mitam lauduna mahaki aningbagi matungina mahaki asingba losing adugi matungina sembi khibana maram oraga adu sembi khaktang natana hingnabagi nungsa sordu mana kamsen bagi maram aduna maram oraga mioi balera Nang amasungay hingbane, nang amasungay harba Isor asigi panggalgi makada, mahaki, manungda, lengli, otli, amasung pali. Harba Isor amakaktang se mahakaktang asengbane. Asi hana mayek sing na kangba jume. Kaya kita magtan harba batagade. Eikhoina nungsigadoba adu karino. Hana have the Mexican kang no kita magtan. Aduga asigi verse 29 se bhapa matamda karigidamagto no verse 30 asi ehoi damagto maru oiriba amasung verse 30 yathang maong ase asigi yathang asi oirambagi maram karigidamagto kay bhapa gani that makes sense. Hey Israel thou Isor Jehovah de amatane ani sude Aduga hariba Jehovah sigi mahut sinba yaba karimat lete lanthumna nungaibana hakchang phabana mingchatna paisana mahut sinba yade eikhoigi nungsibagi tendam eikhoigi nungsinabagi potsak amasung eikhoina yengkatkadoba mafam amasung yengkatkadoba misak adu mioi adu amakhaktane aduga adu Jehovah. Verse 30. Man biya yathang adu karino. Now, command se karino. Maram tayo bata gani. Love. Nungsiba ni. Thazabagi punsi ase. Or thazabagi nungsibagi bathaba se nungsiba ni. The life of a Christian or our Christian life, the rule of our Christian life is a rule of love. Andu harba nungsiba do. Mathakta suni, aduga makada suni. Aduga mathak amasung makada orba nungsiba se mathaktu na matam pumbada ahan bo gadobane. Aduga makada na matam pumbada akon bo gadobane. Ani asigi sequence on thok na bayaro. Aduga, harba ani sigi sequence on thok na boy batar kati. Isorgi aning ba andugi batugin hingbasu ngamoy hingbasu yaroi.
ahoina dum harbi athang asigi thugai pa punsi du ko hingani aduna nungsibu du kana du yan ham de ishorda nahaki ishor uber sa Jesus Christ na yathang asi pirak matam da or Deuteronomy da or anishabu wan lon da harbi athang si pi matam da karamain udle ishor se eikhoidagi tonganba magi missing dagi tonganba magi missing the leiminaba yandaba magi missing dagi top amoin ute nahaki ishor. It brings kaino as a at a personal level eikhoiga leimin eikhoigi, right? Talba sila lang so eikhoina harba Jehovah se eikhoigi haina haiba yambagi maram ama kaktang di Krishna maram oregani eikhoina mahaga se eikhoigi haina yagadubagi ama kaktang ai maram adudi mahak eikhoigi oibagi maram ne mahak eikhoigi oidana eikhoigi haiba yare. It's very simple. Nahaki ishor Jehovah bu na thamoi apumba na thawai apumba kari na pukning apumba amasung na pangal apumba yana nungsigedabani masina khwaidagi maru oibi athangni ihan hanba amasung maru oibi athang desi harbi shor sibu thamoi thawai pukning pangal yana nungsiba. Now harbi ramase tongan chatta oiba targasu sumani yengse thamoi apumba yana nung thamoi karino thamoi eikhoina khangba matam de thamoi se karino sign na kari haina yeknai love sign da, right? Angang machugi mo ini science matung ni de kaino thamoi se kaino e pi pumping organ adu pakang lai sabagi punsi da or nungsinabagi romantic be term da hai boy ba taragadi thamoi se de nungsibagi horak phamgi mo adu da bijil now saying Bible na thamoi hana har matam da de eikhogi punsi gi powerhouse ne. Heart is a powerhouse of life. Eikhogi ningliba eikhogi aningba eikhogi punsi apumba asibu illiba eikhogi thamoi jene eikhogi khong thangaliba eikhogi khud thangaliba eikhoina ngangiba eikhogi wakal leiba hiram khudimak sine thamoi dagi loina ma hore amam dai oiba targadi thamoi ase punsi ne. So thamoi apumba yauna nungsiba, right? And then thawai soul karino amam dai boy batare eikhoigi pukning ihul du tai asisina hoi apamba eikhoigi ihul eikoi nungsiba khangiba apamba khangiba khoidaba leiriba yam khimangsin then eikhoigi pukning ase eikhoigi khangba eikhoigi losing eikhoigi pangal apumba amam dai boy oiba targadi Jesus Christna eikhoigi ishor dubu eikhoigi thamoi thawai pukning pangal hain haibasida haise eikhoigi oiriba pumna makasigilon eikhoigi punsi apumba asina amon dai boy batargadi eikhoina hek pokpadagina siba phauba sida lairib eikhoigi punsigi mahing amasung eikhoigi nungamasung pamda oiriba koktigina ton phauba khudingmak sing asida oiriba khudingmak sing amon da haiba oiba targadi english on with our all faculty of the whole faculty of our being. Eikhoigi khud amasung khong amasung mit amasung natun amasung chin amasung wakal losing gyan khudingmak sing asina haiba ishor asibu nungsigadawani. Now aduga asigi nungsiba se apumba yauna thamoi tangkhai nate thamoi apumba yauna thawai tangkhai nate thawai apumba ga pukning tangkhai nate pukning apumba pangal tangkhai nate pangal apumba amoram dai boy batargadi ishorna Jesus Christna Muhammad sida haiba se ishorna mahaki mi oikraba khudingmak sing adudagi pamba ase thamoi tangkhai pangal tangkhai pukning tangkhai thawai tangkhai nate anu bodo ki apumba dune punsi tangkhai nate ramni thado bichek now sing karigi demak tun haiba apumba se oibagi maramdi marandi haiba ishor sina eikhoida urpiba nungsiba du apumba dane John bandub ahum pada taraga tarak marandi ishor taibang panba bu nungsibi when God loved us he loved the world
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯣꯛꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯇꯪꯈꯥꯏꯗ ꯀꯣꯛꯄꯤꯕ ꯅꯠꯇꯦ, ꯄꯥꯞ ꯃꯆꯦꯠꯇ ꯀꯣꯛꯄꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯨꯝꯀꯣꯛ ꯀꯣꯛꯄꯤꯕꯅꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯈꯥꯡꯇꯞꯇ ꯀꯟꯕꯤꯔꯒ ꯂꯣꯏꯁꯤꯟꯕ ꯅꯠꯇꯦ, ꯃꯄꯨꯝ ꯑꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯅ ꯄꯥꯞꯇꯒꯤ ꯑꯃꯁꯨꯡ ꯄꯥꯞꯀꯤ ꯄꯥꯡꯒꯜꯗꯒꯤ ꯍꯟꯗꯣꯛꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯈꯥꯡꯇꯞꯇ ꯑꯃꯁꯨꯡ ꯂꯃꯈꯥꯡꯗ ꯍꯟꯗꯣꯛꯑꯒ ꯂꯣꯏꯁꯤꯟꯕ ꯅꯠꯇꯦ, ꯃꯄꯨꯝ ꯑꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯅ ꯍꯟꯗꯣꯛꯄꯤꯕꯅꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯕꯣꯔ ꯄꯤꯕꯤꯕ ꯃꯇꯝꯗ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯕꯣꯔ ꯈꯔ ꯈꯛꯇꯪ ꯄꯤꯔꯒ ꯂꯣꯏꯁꯤꯟꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯕꯣꯔ ꯈꯨꯗꯤꯡꯃꯛ ꯄꯤꯕꯤꯕꯅꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯑꯔꯥꯟꯕ ꯈꯨꯗꯣꯜ ꯄꯤꯕꯤꯕ ꯃꯇꯝꯗ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯜꯅ ꯄꯤꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯁꯤꯅ ꯃꯥꯒꯤ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥꯗꯣ ꯄꯤꯕꯤꯕꯅꯤ. ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯈ꯭ꯔꯕꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅꯤ. ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯥꯞꯀꯤꯗꯃꯛꯇ ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯤꯕꯗꯨ ꯃꯍꯥꯛ ꯃꯁꯥꯃꯛꯅꯤ. ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ, ꯊꯋꯥꯏ, ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯄꯨꯝꯕꯅ ꯅꯨꯡꯁꯤꯒꯗꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯗ ꯃꯄꯨꯝ ꯑꯣꯏꯅ ꯄꯤꯕꯤ, ꯃꯍꯥꯛꯅ ꯀꯟꯕꯤꯕ ꯃꯄꯨꯝ ꯑꯣꯏꯅ, ꯃꯍꯥꯛꯀꯤ ꯀꯣꯛꯄꯤꯕ ꯃꯄꯨꯝ ꯑꯣꯏꯅ, ꯃꯍꯥꯛꯀꯤ ꯍꯟꯗꯣꯛꯄꯤꯕ ꯃꯄꯨꯝ ꯑꯣꯏꯅꯅꯦ. ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯧꯕꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ, ꯃꯄꯨꯝ ꯑꯣꯏꯅ ꯇꯧꯕꯤꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯁꯣꯔ, ꯃꯄꯨꯡ ꯐꯥꯅ ꯑꯃꯁꯨꯡ ꯃꯄꯨꯝ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯏꯁꯣꯔ ꯑꯁꯤꯅꯤ, ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯑꯄꯨꯝꯕ ꯑꯣꯏꯅ ꯄꯤꯕ ꯑꯁꯤ ꯑꯩꯈꯣꯏꯗꯒꯤ ꯏꯁꯣꯔ ꯌꯦꯡꯅꯤꯡꯕꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯅꯤ. ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯅꯨꯡꯁꯤꯒꯗꯧꯔꯤꯕ ꯑꯁꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯤ ꯈꯛꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯄꯨꯝꯕꯅ ꯀꯠꯁꯤꯟꯕꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯒꯗꯧꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯄꯨꯝꯕꯅ ꯂꯨꯅ ꯑꯃꯁꯨꯡ ꯂꯨꯝꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯒꯗꯧꯕꯁꯦ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯤ ꯈꯛꯇꯅꯤ. ꯑꯗꯨꯒ ꯚꯔꯁ 31 ꯑꯅꯤꯁꯨꯕ ꯌꯥꯊꯪ ꯑꯗꯨꯗꯤ ꯑꯁꯤꯅꯤ: ꯅꯍꯥꯛ ꯅꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯒꯗꯕꯅꯤ. ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯌꯥꯊꯪ ꯑꯁꯤ ꯑꯍꯥꯟꯕ ꯌꯥꯊꯪꯗꯒꯤ ꯂꯥꯛꯀꯗꯕ ꯃꯍꯩꯅꯤ. ꯏꯁꯣꯔ ꯅꯨꯡꯁꯤꯗꯅ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯑꯣꯏꯊꯣꯛꯇꯦ. ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯗꯅ ꯏꯁꯣꯔ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯑꯣꯏꯊꯣꯛꯇꯦ. ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯊꯃꯣꯏ, ꯊꯋꯥꯏ, ꯄꯨꯛꯅꯤꯡ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯄꯨꯝꯕ ꯌꯥꯎꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯔꯨꯝꯕ ꯑꯃꯁꯨꯡ ꯊꯥꯒꯠꯄ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯥꯏꯕ ꯏꯟꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯎꯕ ꯐꯪꯒꯅꯤ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯥꯊꯪꯒꯤ ꯃꯈꯥ ꯇꯥꯕ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕ. ꯋꯥꯌꯦꯜ ꯌꯥꯊꯪ 10 ꯑꯗꯨꯗꯁꯨ ꯑꯍꯥꯟꯕ ꯋꯥꯌꯦꯜ ꯌꯥꯊꯪ 4 ꯑꯗꯨꯅ ꯇꯧꯒꯗꯧꯔꯤꯁꯦ ꯑꯩꯈꯣꯏꯒ ꯑꯃꯁꯨꯡ ꯏꯁꯣꯔꯒ ꯂꯩꯅꯕ ꯃꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯌꯦꯜ ꯌꯥꯊꯪ 4 ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯤꯔꯛꯄ 5ꯗꯒꯤꯅ 10 ꯐꯥꯎꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯤꯡꯃꯤꯟꯅꯒꯗꯧꯕ ꯄꯨꯟꯁꯤ ꯑꯗꯨꯅꯤ. ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯊꯛ ꯑꯃꯁꯨꯡ ꯃꯈꯥ ꯏꯁꯣꯔ ꯈꯛꯇꯪ ꯅꯨꯡꯁꯤꯔꯒ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯅꯨꯡꯁꯤꯗꯕ ꯑꯣꯏꯊꯣꯛꯇꯦ. ꯏꯁꯣꯔ ꯅꯨꯡꯁꯤꯗꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯅꯨꯡꯁꯤꯕ ꯌꯥꯔꯣꯏ, ꯉꯝꯂꯣꯏ. ꯑꯗꯨꯒ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗꯒꯤ ꯄꯥꯝꯕꯗꯨꯗꯤ ꯑꯁꯤꯅꯤ: ꯍꯥꯏꯔꯤꯕ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡꯗꯣ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯖꯕ ꯑꯁꯤꯒꯨꯝꯅ. ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯟꯅꯕ ꯑꯗꯨꯝ ꯂꯩꯔꯝꯂꯒꯅꯤ. ꯃꯤ ꯑꯇꯩ ꯅꯨꯡꯁꯤꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯅꯁꯥꯕꯨ ꯍꯥꯟꯅ ꯅꯨꯡꯁꯤꯕ ꯍꯧ ꯍꯥꯏꯅ. ꯑꯗꯨ ꯅꯠꯇꯦ ꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯍꯥꯏꯔꯤꯁꯦ. ꯃꯔꯝꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛꯇ ꯇꯝꯕ ꯃꯊꯧ ꯇꯥꯕ ꯃꯤ ꯀꯅꯥꯝꯇ ꯅꯠꯇꯦ. ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯔꯒ ꯂꯩꯔꯕ ꯃꯤꯁꯤꯡ ꯉꯥꯛꯇꯅꯤ. ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅꯤ. ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯤꯡꯆꯠ, ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯄꯣꯊꯥꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤꯗꯃꯛꯇ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯄꯥꯝꯃꯤꯁꯦꯀꯣ. ꯍꯣꯠꯅꯔꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯃꯁꯨꯡ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ, ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯃꯤꯅ ꯀꯌꯥ ꯎꯕꯤꯗꯕ ꯃꯇꯝꯗ ꯊꯃꯣꯏ ꯀꯥꯏꯕ ꯐꯥꯎꯔꯤꯕ, ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯤꯕ, ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯍꯟꯅꯕ ꯑꯃ ꯐꯥꯎꯔꯤꯕ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣই ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ. ꯑꯃꯔꯣꯝꯗ ꯑꯇꯣꯞꯄ ꯂꯣꯟꯗꯥꯗ ꯑꯃꯨꯛ ꯌꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯔꯤꯕ ꯌꯥꯊꯪ ꯚꯔꯁ 30 ꯑꯃꯁꯨꯡ 31ꯗ ꯄꯤꯔꯤꯕ ꯌꯥꯊꯪꯁꯤ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨꯃꯛꯀꯤ ꯄꯨꯟꯁꯤꯅꯤ. ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯖꯗꯕ ꯑꯃꯁꯨꯡ ꯀ꯭ꯔꯣꯁ ꯄꯨꯗꯨꯅ ꯃꯥꯒꯤ ꯇꯨꯡ ꯏꯟꯕ. ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ
Esorbu eikhoigi thamoi thawai pungning sing pangla pumbyan nungsiba amasung eikhoigi yumnonaba sing esamakkumna nungsiba asi oinabagi damakadi isana isabu yazadaba amasung cross bubagi punsidi hingma mathau ta amorom haibo batagadi haiba yathang ani aduda khenaba kari amata leite haiba yathang ani magadu asigi eikhoina verse 12 as the uba pangliba athoiba khwai maroiba yathang ani aduga eikhoina mamang uba pangkraba cross puba isana isabu yazadaba haib ani ase kenapa nanti adu aman mating pangsan na bayatang sing ni. As a Christian pun sini. Now kari kita makto no ay ko yumno na basing bu isama kum nung sigadero se maram again verse 29 na maram oira kana. Nahar ba amat ngay ba Jehovah duna mipum khuding magsing ase mahaki mitam laro sem gibane. Ay ko gyapa mate kari no. Eikhoigi nungsiba mi singdo katang nungsiba eikhoigi thogan mi singdo katang thogan ba eikhoigi wa ta mi sing aduda katang thagat ba makhoigi loina ba eikhoigi longga manaba sing katang wakhol manaba sing katang leiminaba chaminaba amasung mateng pang ba do eikhoigi wakhol ne it's already in us eikhoida by default karam mi bo eikhoina nungsigani amasung ikai khumna gani eikhoigi chanabi matungina eikhoigi thamoi ya pamagi matungina eikhoibu nungsiba amasung eikhoibu ikai khumna mising adubu Jesu Krishna kari hai na eikhoibu nungsiba khatang adubu nungsiba oiba targadi na eikhoiga khasna khoma mising kari da khenaba leibage miyoiba ase isorna mahakki mitam lorga sembihibaduna maram oiraga harb isor sibu nungsiba mipum khuding magna Mai khusem or missing sibu nungsigani. Example ama hai boy bata ga disini. Mate manau sing ko yum pala basing le. Ko ne pakang le sabi or ngai matam du hai patang ningsing se. Nupa du magi nupi nungsi. Magi nupi nungsi ba maram na magi nupi ne pirak pa scarf pa wek nungsi. Or nupi du na so magi nupa du nungsi ba na maram oraga magi nupa na pirak pa pot khuding magsing loina mag nungsi. Isor nungsiraga magi khutsem nungsidaba oithokte na asi keiroi kai kana koi wang hangum sem asi keiroi kai kana khoi akobe leiba khuding maksing isor gi saktam da sem khoma mingoi khuding maksing se khoi keiroi lei kai ne adu haiba keiroi lei kai se nungsiba isor gi apam bane adubu hawpham do kai dagi hawgudina haiba ba targadi haiba keiroi lei kai du khoi gi akobe da sembi du na thambiriba isor du nungsiba dagi hawgadaba mahak nungsida boy ba targadi mahak ki saktam leiba mising adubu nungsiba oithoi ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯊꯥꯛ ꯍꯟꯊꯕ ꯃꯤꯁꯤꯡ ꯕꯖꯥꯔꯗ ꯆꯠꯄ ꯃꯇꯝꯗ ꯑꯣꯔ ꯍꯣꯇꯦꯜ ꯆꯪꯉꯒ ꯑꯆꯥꯄꯣꯠ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯊꯥꯛ ꯍꯟꯊꯕ ꯃꯤꯁꯤꯡ ꯑꯣꯔ ꯑꯩꯈꯣꯏꯗꯒꯤ ꯆꯍꯤ ꯈꯔ ꯍꯟꯊꯕ ꯃꯤꯁꯤꯡ ꯔꯤꯛꯁꯣ ꯊꯧꯕ ꯃꯤꯁꯤꯡ ꯂꯩꯔꯤ ꯑꯦꯟ ꯗꯦꯟ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯆꯣꯏꯔꯒ ꯂꯝꯕꯤ ꯂꯝꯈꯥꯡ ꯆꯠꯄ ꯃꯤꯁꯤꯡ ꯂꯩ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯒꯗꯧꯕ ꯏꯀꯥꯏ ꯈꯨꯝꯅꯒꯗꯧꯕ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯃꯤ ꯑꯣꯏꯕꯒꯤ ꯂꯣꯟꯗꯥꯗ ꯉꯥꯡꯒꯗꯧꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤ ꯑꯃꯗ ꯉꯥꯡꯒꯗꯧꯕ ꯂꯣꯟꯗꯥꯗ ꯃꯈꯣꯏꯗ ꯉꯥꯡꯒꯗꯧꯕꯒꯤ ꯃꯔꯝꯗꯤ Makoi sorry ka sakam same krami sing ngakte ne hoi pap na maram oraga haiba mitam adu dagi makha taba amasung haiba mitam adu mapung pha na leitabadi oi adu mak oi batarga su mangbadi leite mi oi ba khuding mak isor khang ba sing su isor khang da ba sing su isor gi saktam bu pai ba mai khutsem ngakte ne asi sorry pa man khoi Hada bajil nausing mafam asida haiba yathang ani asida ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯉꯣꯟꯗ ꯂꯩꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯄ ꯈꯨꯔꯨꯝꯕ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯥꯏꯕ ꯏꯟꯕ ꯑꯗꯨ ꯈꯛꯇꯪ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯀꯤ ꯈꯨꯠꯁꯦꯝꯁꯤꯡ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯒꯗꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯀꯥꯎꯒꯨꯝꯁꯦ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯛꯅꯕ ꯅꯠꯇꯦ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯈ꯭ꯔꯕꯁꯤꯡꯗ ꯄꯤꯕ ꯌꯥꯊꯪꯅꯤ Mami Muhammad said seasonary boy couldn't mock sings Israel and Israel second arrival nabagi matam the boy target isor na handopir ba kandir ba missing ne adu hojik matam Israel kanano Yesu Christ bu kan bi mapum sung prabhu and thazar bu khudi mag aseng ba Israel ne amon habo ba target magi sing tiar ba nang amasung Israel ne yathang se Israel sing ne yathang se nang amasung ai Mangonda ne
ꯃꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯪꯂꯕ ꯃꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯅꯥꯒ꯭ꯔꯤꯛ ꯑꯣꯏꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯑꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯇꯧꯁꯦ ꯃꯃꯥꯡꯒꯤ ꯍꯞꯇꯥꯒꯤ ꯅꯨꯃꯤꯠꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯤꯡꯈꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯧꯁꯦ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯊꯋꯥꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯃꯁꯨꯡ ꯄꯥꯡꯒꯜꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯐꯨꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯈꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯤꯡꯈꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇ ꯀꯔꯝꯕ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯒꯤ ꯄꯥꯞꯇꯒꯤ ꯀꯟꯕꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯄꯥꯝꯃꯨꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯕ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯍꯥꯏꯔꯤꯕ ꯄ꯭ꯔꯚꯨ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯌꯥꯎꯃꯆꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯇꯝꯕꯤꯔꯤꯕ ꯌꯥꯊꯪ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯑꯃꯁꯨꯡ ꯍꯤꯡꯈꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯥꯡꯒꯤ ꯍꯞꯇꯥꯒꯤ ꯅꯨꯃꯤꯠꯁꯤꯡꯗ ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟ ꯊꯝꯈꯤꯕꯒꯦ ꯃꯃꯥꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯗ ꯃꯥꯒꯤ ꯊꯧꯖꯥꯜꯅ ꯇꯥꯛꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯋꯥ ꯄꯥꯎ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯍꯟꯕꯤꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯃꯇꯧ ꯀꯔꯝꯍꯥꯏꯅ ꯍꯤꯡꯈꯤꯕꯒꯦ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕ ꯑꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯉꯣꯟꯗ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯣꯏꯔꯤꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛꯇꯨ ꯈꯛꯇꯪꯒꯤ ꯃꯔꯝꯅ ꯑꯣꯏꯔꯒ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯅꯤꯃꯛ ꯑꯗꯨꯕꯨ ꯈꯪꯕꯗꯒꯤ ꯂꯥꯛꯀꯗꯧꯕ ꯅꯨꯡꯁꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ ꯍꯤꯔꯝ ꯈꯔ ꯈꯛꯇꯪ ꯕꯣꯔ ꯑꯣꯏꯅ ꯄꯤꯕꯤꯕꯒꯤ ꯃꯔꯝꯅ ꯈꯛꯇꯪ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯒꯨꯟꯁꯤꯡ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯙꯔꯃ ꯆꯦꯟꯕ ꯑꯗꯨꯒ ꯑꯆꯨꯝꯕ ꯑꯣꯏꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯒ ꯂꯣꯏꯅꯕ ꯑꯁꯦꯡꯕ ꯑꯁꯥꯎꯕꯗ ꯍꯤꯡꯂꯤꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯉꯥꯛ ꯁꯦꯜꯂꯤꯕ ꯌꯣꯛ ꯊꯥꯛꯂꯤꯕ ꯆꯤꯡꯕꯤꯔꯤꯕ ꯀꯟꯕꯤꯔꯤꯕ ꯄꯨꯟꯁꯤ ꯄꯤꯕꯤꯔꯤba ꯕꯣꯔ ꯈꯨꯗꯤꯡꯃꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯍꯥꯛꯅ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯗꯨ ꯑꯩꯈꯣꯏꯗ ꯂꯩꯇꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅꯤ ꯃꯌꯦꯛ ꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯊꯧ ꯇꯥꯕꯁꯦ ꯑꯗꯨꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯍꯟꯅꯤꯡꯕꯁꯦ ꯍꯦ ꯏꯁ꯭ꯔꯥꯌꯦꯜ ꯇꯥꯎ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯖꯦꯍꯣꯚꯥꯗꯤ ꯑꯃꯠꯇꯅꯤ ꯖꯦꯍꯣꯚꯥꯒꯤ ꯃꯤꯡꯁꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯛꯏꯕꯁꯦ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯑꯗꯨꯅꯤ I am who I am ꯑꯩꯅ ꯑꯣꯏꯔꯤꯕ ꯑꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯑꯁꯦ ꯍꯤꯔꯝ ꯑꯅꯤ ꯊꯣꯛꯅ ꯌꯦꯡꯉꯣ ꯑꯍꯥꯟꯕꯗꯗꯤ ꯅꯨꯡꯁꯤꯕꯗꯨꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯧꯁꯦ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕꯗꯨ ꯃꯍꯥꯛꯅ ꯑꯣꯏꯔꯤꯕ ꯑꯗꯨꯗꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯈꯪꯕꯒꯤ ꯃꯄꯥꯜꯅ ꯑꯗꯨꯕꯨ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯩꯈꯣꯏꯒꯤ ꯈꯪꯕ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯪꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯥꯒꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕꯗꯨꯗ ꯊꯕꯛ ꯇꯧꯕ ꯅꯨꯡꯁꯤꯕ ꯑꯣꯏꯒꯅꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯍꯥꯏꯕ ꯏꯟꯕꯗ Our love for God will always result in our obedience to His commands. Mabu nungsiyarag magi habi inda boy batagay nungsiba na tayo. Magun takpa wahay na tayo. Thabag takpa wahay na. Na ako lo na mag-grammar tamang po na kagani. It is not adjective. It is a verb. Wahayda magun sa itaraga loisin gawin ay Esorbu nungsi. Apa ba ni? Achu mawahay ni. Hay ba lahalan ba laite? Hada kar mahal nungsi gito. Punsi apumbana ra or punsi tangkay na ra. Eikhoigi punsi gi hiram khudimang na harbi Esor sibu nungsi ba ra? Or harbi Esor asibu nungsi gadaw ba maong atuda punsigi zaga khara amanadi ngai ba mathau ta hala kana leibra andu iba taragadi ya thanga sig ona taina badane Eikhoigi punsi apumbana Mahakpu nungsiba amasung Mahakpu khurumba amasung magi haiba inba adu Esor ganingmani Verse 32 amasung 33 Wala ya thangi ozadan Mangonda haki phare guru nahang chumna haire I'm not happy with that target. Think. You're right. Jesus, you're right.
chummi nang na haida aran ba amata phangde adu ma gi wahai deu adu ma na hai ba wahai se chumna hai pa wahai ni verse 33 do adu asigi wahai se ai hogi damak su kusil wahai ne kusil wahai ani ho yang kani ahmad verse 33 da thamoi pumba khangba pumba meaning see thamoi pumba khangba pumba thawai pumba sung pangal apumba yauna Mahakpu nungsiba sung mahaki yumno na babu masamakkumna nungsiba asina kari mapum oina mai thadokpagi katna pot singdagi amasung irat pot singdagi thohele now irat pot sing amasung katna pot sing mathau tade haina haiba natte tawdusu yare haina haiba natte afhabane tawgodobane yathangne adabu khudingmak sing adu tawbo oiba taragasu Esorbu amasung leikaibu nungsiba yaudabo oiba taragadi adu Esorgi maphamda mahaki penbiba mahaki yabiba natte oide maramdi haiba khudingmak sing adu mapan thangi oiba koyom adu da khaktang dharma chenba utnanaba phai hainanaba amasung mi sing mityengi haraunaba tawba thabakni maham asida aikoin uba phangni bisa thaja bezili naw sing eikhoigi mi oibagi thamoi gi amot pa dune eikoi karam makhal gi oiba katna posing amasung irat posing tawe church member oibagi bible pabagi prathana tawbagi adudagi wapau sandokpagi aduga apha hiram sing the lyric sing pabagi sebok semagi tabak loinamak taw boy thoy adu kuding masih loinamak taw na taw na kuding bang sido patte haiba natte adu pai adu bahar kuding mak sing adu taw na Esorbu thamoi puma thawai puma pungnya puma panggala puma yauna nungsibagi mahuta taibang pambadagi khara Mangonda khara khaidoga nungsibagi maong leina church kaba members oiba thabak loinamak su tawba thawai yamne adu oiba targadi adu Esor ganing manate adu apamba nate Esor na pende marandi adu magi yathangi matung in manate magi yathang thugai bane tabe ichil naw sing ning te ki Christian ha jega naro church ka da bu khatang ning ki Christian natte Christian gi dharma gi be thabak loinamak tawba church chu ka ba tai chu pi ba prathana chu tawba bible chu pa ba nomajing chu leptana su ka ba adagi Sunday school gi matam su mark wang na phang theology chu phajan na ba lyric chu phajan pa ba sebok su semba church ke mahai matam mangjil chu loinamak tha ba adu magi thamoi dudi Esor da tangkhai taibang pam ba tangkhai adu gumba mi duni mingi Christian hai se what is nominal Christianity life living with all religiosity but living a divided life between the world and God. That is nominal Christianity. Aduni mingi Christian. Thasabane hana hagra missing mar asi laitaba nate aduga ngasi ni mi mafam asida yauram masing su oithoe. Adu basi khusen be. Ibungo mahaki haiba inba duna irat potsing amasung mai thadokpui katna pot sing dagi hena mangal yawe mahaki yathang indana iran pot amasung katna pot mai thadokuna katpa Esorna pamde karum ngasing nang amasung aingonda taibang pan amasung Esor gi marakta asini Esor gi asin taibang pan bagi hana adu division do thamlaga Christian amon church member amon oiba targadi ming te ga Christian gi lamsat to aduni ai bi sikus na aha ai se boy batar adu diaro ai se boy batar ga di nang ngai kini kanam te ga biaro te pan mi sunate paisa gi de sunate hakchang phabagi de sunate mai pak gi de sunate lanthung gi de sunate maramdi minai amana mapu ani thaugal tauba ngamloi amabu yang thiraga amabu nungsigani kaidonung da kana amatana Esor amasung taibang panbagi minai oiba yaroi ngamloi maramdi amabu nungsiraga amabu yang thigani
ꯑꯗꯨꯒ ꯁꯤ ꯋꯥꯡ ꯁꯪꯕꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯣꯏꯅꯃꯛ ꯉꯥꯛꯀꯗ꯭ꯔꯥ ꯏꯟꯒꯗ꯭ꯔꯥ ꯍꯣꯏ ꯏꯟꯐꯝ ꯊꯣꯛꯑꯦ ꯏꯟꯒꯗꯧꯕꯅꯦ ꯃꯔꯝꯗꯤ ꯁꯤ ꯌꯥꯊꯪꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯈꯪꯉꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯍꯦꯛ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯁꯣꯔꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯄꯨꯝꯕ ꯊꯋꯥꯏ ꯑꯄꯨꯝꯕ ꯄꯥꯡꯒꯜ ꯑꯄꯨꯝꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯑꯄꯨꯝꯕ ꯌꯥꯎꯅ ꯑꯩ ꯃꯤꯅꯤꯠ ꯑꯅꯤꯐꯥꯎ ꯐꯥꯅ ꯅꯨꯡꯁꯤꯕ ꯃꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯉꯝꯗꯦ ꯑꯗꯨ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯉꯝꯁꯨ ꯉꯝꯃꯣꯏ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗꯅ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯔꯤꯁꯇ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯊꯤꯖꯕ ꯀꯟꯕꯤꯕ ꯃꯄꯨ ꯑꯣꯏꯔꯤꯕꯁꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇ ꯑꯁꯤꯅ ꯆꯍꯤ 2,000 ꯃꯃꯥꯡꯗ ꯃꯤꯑꯣꯏꯕꯒꯤ ꯁꯛꯑꯣꯡ ꯂꯧꯗꯨꯅ ꯁꯔꯒꯒꯤ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯁꯔꯒꯒꯤ ꯐꯝꯕꯥꯜ ꯊꯥꯗꯣꯛꯇꯨꯅ ꯄꯥꯄꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯥꯛꯄꯤꯗꯨꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯍꯤꯡꯕ ꯉꯝꯗꯕ ꯑꯁꯤꯒꯤ ꯌꯥꯊꯪ ꯑꯁꯤꯃꯛ ꯃꯍꯥꯛꯅ ꯍꯤꯡꯈꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯒꯤ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯥꯔꯛꯄ ꯋꯥꯍꯩ ꯑꯃꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏ ꯀꯥꯡꯕꯨ ꯑꯃꯅ ꯑꯩꯅ ꯏꯁꯣꯔ ꯑꯣꯏꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯒꯨꯝꯅ ꯑꯩ ꯃꯍꯥꯛꯄꯨ ꯄꯣꯛꯍꯜꯂꯝꯃꯣꯏ ꯑꯩꯅ ꯏꯁꯣꯔ ꯑꯣꯏꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯁꯒꯣꯜ ꯁꯪꯗ ꯅꯠꯇꯅ ꯅꯤꯡꯊꯧ ꯑꯃꯒꯤ ꯁꯪꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯀꯣꯅꯨꯡꯗ ꯄꯣꯛꯍꯜꯂꯝꯒꯅꯤ we misunderstand God ꯀꯅꯥꯒꯨꯝꯕ ꯈꯔꯒꯤꯗ ꯑꯩꯅ ꯏꯁꯣꯔ ꯑꯣꯏꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯩꯗꯧꯕꯩ ꯄꯣꯛꯀꯗꯣꯏꯅꯣ ꯃꯥ ꯑꯗꯨꯝ ꯁꯤꯕꯅꯤ ꯃꯊꯧ ꯇꯥꯔꯁꯦ ꯁꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯊꯥꯔꯝꯒꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯑꯣꯏꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯧꯔꯝꯒꯗꯕ ꯊꯕꯛꯁꯤꯡꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯕ ꯍꯣꯏ ꯑꯩꯈꯣꯏꯅ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯒꯤ ꯏꯁꯣꯔ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯀꯔꯤꯒꯤꯗꯃꯛꯇꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯉꯥꯡ ꯑꯣꯏꯅ ꯄꯣꯛꯄꯒꯤ ꯃꯊꯧ ꯇꯥꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯗꯃꯛꯇꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯗꯃꯛꯇꯅ ꯃꯍꯥꯛꯅ ꯆꯍꯤ ꯑꯃꯠꯇ ꯀꯥꯟꯗꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒ ꯆꯍꯤ 38 ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯥ ꯍꯤꯡꯕꯒꯤ ꯃꯊꯧ ꯇꯥꯕꯒꯤ ꯃꯔꯝ ꯑꯩꯅ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯊꯧ ꯇꯥꯕꯁꯤ ꯁꯤꯕꯤꯕ ꯈꯛꯇꯪ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯤꯡꯕꯤꯕꯁꯨ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯈ꯭ꯔꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤꯕꯤꯅꯕꯒꯤ ꯈꯛꯇꯪ नत्ते ꯑꯩꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯍꯤꯡꯕꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯌꯦꯠꯂꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯪꯁꯤꯜꯂꯤꯕ ꯄꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯕꯅꯁꯨꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯅꯤꯃꯛ ꯑꯗꯨꯒꯤ ꯃꯄꯨꯡ ꯐꯥꯕ ꯎꯁꯤꯜ ꯑꯣꯏꯕꯤꯕ ꯃꯊꯧ ꯇꯥꯕ ꯀꯟꯕꯤꯕ ꯃꯄꯨ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯨꯃꯛ ꯑꯣꯏꯕꯤꯈꯤ ꯃꯍꯥꯛ ꯑꯁꯦꯡꯕ ꯃꯦꯔꯤꯒꯤ ꯒꯔꯚꯗ ꯄꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯕ ꯙꯔꯃ ꯆꯦꯟꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯏꯁꯣꯔꯕꯨ ꯊꯃꯣꯏ ꯑꯄꯨꯝꯕ ꯊꯋꯥꯏ ꯑꯄꯨꯝꯕ ꯄꯥꯡꯒꯜ ꯑꯄꯨꯝꯕ ꯄꯨꯛꯅꯤꯡ ꯑꯄꯨꯝꯕ ꯌꯥꯎꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯈꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯐꯝꯗ ꯑꯗꯨ ꯃꯥꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏꯁꯤꯡꯕꯨ ꯃꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤ ꯈꯣꯡ ꯇꯦꯛꯄꯁꯤꯡ ꯐꯍꯜꯂꯦ ꯃꯤꯠ ꯇꯥꯡꯕꯁꯤꯡ ꯐꯍꯜꯂꯦ ꯀꯨꯁꯤ ꯊꯨꯡꯕꯁꯤꯡ ꯐꯍꯜꯂꯦ ꯑꯗꯨꯒ ꯆꯔꯥꯝ ꯆꯠꯅꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯇꯟꯗꯨ ꯃꯉꯥ ꯉꯥꯅꯤꯅ ꯂꯣꯏꯅꯃꯛ ꯄꯤꯖꯩ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗ ꯄꯤ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯑꯅꯤ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯅ ꯍꯤꯡꯈꯤꯕ ꯃꯄꯨꯡ ꯐꯥꯕ ꯃꯤꯑꯣꯏ ꯃꯄꯨꯡ ꯐꯥꯅ ꯏꯁꯣꯔꯅ ꯄꯦꯟꯕꯤꯕ ꯃꯄꯨꯡ ꯐꯥꯅ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯁꯤ ꯑꯃꯠꯇ ꯅꯣꯡꯃ ꯀꯥꯡꯗꯅ ꯁꯦꯀꯦꯟ ꯑꯃ ꯐꯥꯎꯕ ꯀꯥꯡꯗꯅ ꯍꯥꯏꯕ ꯏꯟꯈꯤꯕꯗꯣ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇ ꯑꯁꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯙꯔꯃ ꯆꯦꯟꯕ ꯈ꯭ꯔꯤꯁꯇ ꯑꯁꯤꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯑꯁꯤꯒꯤ ꯌꯥꯊꯪ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯤꯡꯈꯤꯕ ꯇꯧꯈꯤꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯑꯇꯧꯃꯜ ꯑꯃꯁꯨꯡ ꯐꯪꯒꯗꯧꯕ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯈꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯥꯞꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯌꯥꯊꯪ ꯑꯁꯤ ꯊꯨꯒꯥꯏꯕ ꯈꯨꯗꯤꯡꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯥꯞ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯥꯞ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯟꯗꯤ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯎꯁꯤꯜ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯙꯔꯃ ꯆꯦꯟꯕ ꯄꯥꯞ ꯈꯪꯗꯕ ꯄꯥꯞ ꯌꯥꯗꯕ ꯑꯃꯁꯨꯡ ꯆꯤꯟꯕꯥꯟꯗ ꯄꯥꯞ ꯑꯃꯠꯇ ꯇꯧꯗꯕ ꯑꯩꯈꯣꯏꯒꯨꯝꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯊꯦꯝꯈꯤꯕ ꯑꯗꯨꯕꯨ ꯄꯥꯞ ꯌꯥꯎꯗꯕ ꯈ꯭ꯔꯤꯁꯇ ꯑꯗꯨꯅ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯁꯤꯕꯤꯈꯤ ꯑꯗꯨꯒ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯍꯤꯡꯈꯤ ꯑꯗꯨꯒ ꯑꯁꯤꯃꯛꯅꯤ ꯃꯍꯥꯛꯅ ꯅꯣꯡꯃ ꯂꯩꯔꯒ ꯇꯧꯒꯗꯧꯔꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯒꯤ ꯌꯥꯊꯪ ꯄꯤꯔꯤꯕ ꯈ꯭ꯔꯤꯁꯇ ꯑꯁꯤꯃꯛꯅ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯑꯁꯤ ꯆꯞ ꯆꯥꯅ ꯏꯟꯗꯨꯅ ꯒꯣꯜꯒꯣꯊꯥꯒꯤ ꯆꯤꯡꯗꯨꯗ ꯃꯍꯥꯛ ꯁꯤꯒꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗ ꯃꯍꯥꯛ ꯍꯤꯡꯉꯛꯀꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯊꯥꯅꯤ ꯈ꯭ꯔꯤꯁꯃꯥꯁꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯒꯨꯗ ꯐ꯭ꯔꯥꯏꯗꯦꯒꯤꯗꯃꯛꯇꯅꯤ
ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯄꯤꯈꯤꯕꯗꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯅꯕꯒꯤꯗꯃꯛꯇꯅꯤ. ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇꯅꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇ ꯑꯁꯤꯗ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯑꯁꯤ ꯏꯟꯗꯕꯗꯒꯤ ꯂꯥꯛꯀꯗꯧꯕ ꯑꯃꯥꯡꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗꯒꯤ ꯀꯟꯕꯤꯗꯨꯅ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯍꯟꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯑꯁꯤ ꯑꯔꯥꯟꯕ ꯇꯥꯗꯅ ꯏꯟꯕ ꯉꯝꯍꯟꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯈ꯭ꯔꯤꯁꯇ ꯂꯩ. ꯑꯗꯨꯅ ꯊꯥꯖꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯈ꯭ꯔꯤꯁꯇꯗ ꯌꯦꯡꯕ, ꯈ꯭ꯔꯤꯁꯇꯗ ꯆꯦꯟꯁꯤꯟꯕ, ꯈ꯭ꯔꯤꯁꯇꯗ ꯅꯛꯁꯟꯕ, ꯈ꯭ꯔꯤꯁꯇꯒꯤ ꯑꯅꯤꯡꯕ ꯃꯥꯒꯤ ꯊꯧꯖꯥꯜ, ꯃꯥꯒꯤ ꯄꯥꯡꯒꯜꯗ ꯉꯥꯖꯗꯨꯅ ꯍꯤꯡꯒꯗꯕꯒꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯌꯥꯊꯪ ꯑꯗꯨ ꯉꯥꯛꯈꯤꯕ ꯑꯃꯈꯛꯇꯪ ꯂꯩ. ꯃꯍꯥꯛ ꯈꯛꯇꯅꯦ, ꯈ꯭ꯔꯤꯁꯇ ꯈꯛꯇꯅꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯉꯥꯖꯕ, ꯃꯉꯣꯟꯗ ꯂꯩꯖꯕ, ꯃꯥꯒꯤ ꯊꯧꯖꯥꯜ, ꯃꯥꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯈꯛꯇꯅ ꯑꯁꯤꯒꯤ ꯌꯥꯊꯪ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯕ ꯉꯝꯒꯅꯤ. ꯃꯄꯨꯡꯗꯤ ꯐꯥꯔꯣꯏ. ꯇꯨꯕ ꯃꯇꯥꯡ ꯃꯌꯥꯝ ꯂꯩꯒꯅꯤ. ꯑꯗꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣই ꯍꯧꯒꯠꯀꯅꯤ. Verse 34. ꯃꯍꯥꯛꯅ ꯁꯤꯡꯅ ꯈꯨꯝꯂꯦ ꯍꯥꯏꯕ ꯖꯤꯁꯨꯅ ꯎꯔꯕꯗ ꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯍꯥꯛ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯂꯥꯞꯇ꯭ꯔꯦ. ꯆꯪꯉꯦ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ, ꯂꯥꯞꯇ꯭ꯔꯦ. ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯊꯤꯖꯤꯜꯂꯒ ꯋꯥꯈꯜ ꯈꯟꯖꯤꯜꯂꯒ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯌꯥꯊꯪꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯞ, ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ, ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯗꯕ, ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨꯡ ꯃꯊꯧ ꯇꯥꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯎꯒꯅꯤ. ꯑꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅꯁꯨ ꯎꯒꯅꯤ. ꯑꯗꯨꯕꯨ ꯍꯪꯒꯗꯕ ꯋꯥꯍꯪꯗꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯆꯪꯈꯤꯕ꯭ꯔꯥ? ꯈꯪꯗꯦ. What a tragedy. So near, but so far. ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯛꯑꯦ, ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯞꯄꯦ. ꯀꯣꯛꯇ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯑꯃꯁꯨꯡ ꯆꯤꯟꯗ ꯀꯕꯣꯛ ꯄꯣꯛꯄꯒꯨꯝꯅ ꯇꯣꯔꯥ ꯈꯪꯉꯤ, ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯈꯪꯉꯤ. ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯌꯥꯊꯪ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯈ꯭ꯔꯕꯗꯨ मागी ओइबा लोंदादा यामना निंगथीजना बाइबल की बैकग्राउंड की फजना महाग हाइरे अदु कृष्ण करी है नाहाक ईश्वर की निंगथौ लैबाक अदुदगी लापट्रे जिसु कृष्ण हाइबा मा करी है कि नंग हाइदो चुम्मे I think you are right. जिसु कृष्ण पाकुमदि I think you are near. Meaning, come more closer. Deny yourself, carry your cross, come more closer, and you will see life. Koi marti Esorbu khangdeba marup sing. Jisu Christ bu kanbi mapum sung Prabhu na thajadriba na koi khudima. Hana na koi singu masadum changana lakpuduna maram oraga Esorbu hena khangningakpa Esorbu hena khangning magi wahena paningba prathna hena tauningba kanbiba phangingba haiba wakholon khudingmak sing adu yana be na khoidagi natte Esorda habi thase na koi hojik tawdu bise khangningi khangi pame adu lepi ganu adu lepki boy batargadi Esor ning tho leibakta nak adi leiba adu changdeba dum loikene Christian loibikhraba thabak adu da pap tagi pungning hongna thajang adu betar adune asigi nupasena tawba watpada asigi sasri ojasina wali thing ojasina tawba watpada adune ma ki asol madu khangjarga kanbi mapu mathau tabadu khangjabagi mapana Christa da thajaba adugi mapan ngasigi numita Christa lakpi Christa thajabi adugi mapana mahana hap kanbi thadabjil inausing Esorbu punsi apumba thamoi apumba yang nungsibi ngasigi numita nang amasung aigi punsida leiba haib eikhoina Esorda pifam thopun nungsiba adubu mahut silhanba kana kanano kari no habda wakhal tawbi aduga haiba sing adugi damakte Esori mangda pap haidokpi amasung pungning hongbi mi amek tobi pochak amek to oibe hiram ama hekto oibe ai ama hekta nupi oigera ki nupa oigera punsigi pandam oigera hakchang phana leiba gi apambado oigera paisa pining bagi ikai khumning mingchat phangning bagi mising ikai khumna thagat pi pambagi amhek oibe aikhoina Esorda utpham thokpa amasung pifam thokpa nungsiba
thamoi pumba, thawai pumba, pangal pumba, punga pumba, yauna nungsigadoba, asise, Mangonda pigido was a pea the atopa hydogale was zagas in the crano, Chilana sing adudo tidopi, pap hydopi, punging home being a signimeter. Mami thasa bisil announcing eikhoina baptism tauba matam eikho Jesus Christ gi sibada amasung hingatpada khatang saki goin utpa khatanate nanga amasung ana Jesus Christ bu kanbi mapum sung prabhu na thazaraga mapa macha nupa amasung thawai sing ming ising da luptuna eikho gi chila aina haidolaba matungda phangkiba baptism maduna haikredo karino aigi punsi na khwaidagi nungsiba thamoi puma thawai puma pangal puma punsi puma yauna nungsiba adu isor se khaktani Krista aigi prabhu ne adu gi testament na eikho gi baptism nanga amasung ai baptize or thada bechili now sing eikhoina baptize okibinu mi adu da haipetang wakang khalmina se eikhoina baptize to khriba adu gi wahai adu galone nane nanga amasung ngasi no mi da eikoi punsi mato karman hingli bage eikhoina prabhu gi sakang saba khuding maki talam sung drakha mai thakba khuding maki eikhoina haiba se aiha ki thamoi thawai pukning amasung pangal apumba yauna nungsi zagado ba amasung nungsi zariba se naha khaktang ni prabhu adu ne eikhoina haiba se aduni eikhoigi sakhi amasung eikhoigi wallet naba thab sil naw sing nang amasung matau kramani hingle bage sigi punsi sida sil naw sing Esorbu nungsiba amasung Esorbu punsi apum thamoi apumbana nungsiba aduga keiroi sing bu esamakkumna nungsiba se thab sil naw sing yum palaba mati mana eikoi khudima nupan sumaki nupi bu nungsina bagida mamusung nupi na sumaki nupa bu nungsina bagida karma nungsiba kathokpa ga yaw nungsiba lanai tamda bu nungsiba aphabada harau bu nungsiba dharma chendabada harau da bu nungsiba adugi makhal ge bu nungsiba Krista gi saktam onthokpa da mateng pangna bu nungsiba adugi nungsiba karma matam da mateng mana oibagi punsida oithokani eikoi gi Esorbu khoi thamoi puma thawai puma pangal puma amasung puninga puma yana nungsiba matam da na oikrabasingna punsigi pandam dagisu aduga misingi thagat piba dagisu aduga koina ba nupi dagisu koina ba nupa dagisu Esorbu amasung Kristabu nungsiba amasung paisa dagisu karamba matamda hen nungsiba ngamgani karamba matamda Krista dagi hen balaite karamba matamda taibang pansa low Krista ayonda piu aigi punsi dagi Krista na hen pai karamba matamda nakhoina haiba ngamgani Esorbu Jehovah sibu Mahakpu sembiriba Mahakpu kanbiriba Mahakpu yog thakpiriba Mahakpu semgatpiriba sagatpiriba bor khudingmak pibiriba haiba Jehovah amakhakta ngaiba Esor sibu thamoi pumba puninga pumba thawai pumba amasung pangal pumba yan nungsi matamda khadang oithokani adu thaja bijil naw sing thaja ba koi punsi pathapti nungsi bane adu har nungsi bi han hamdi sorda adu gi matung tarak pada kerle kai karman koi kerle kai sing nungsi kini thaja bijil naw sing kathok ba galone na irnai tandana kalak pa yaudana khamban ba yaudana harau basing harau mina bagi mapala kapasing kapmina bagi mapala gari masa thominara me ani adu wanor the way sorry board agi mi makar phangre adu collection manadaba adu nangi card gi mo kisu thaga chari thabak ki damak da hona minaba adu amadi phangor amadi phangraba aina phangor ga man phangde kari adu nataba adu phangi batha adu isu thagat minaba na ki damak isu thaga chari Tongan tongan punsi isona pini bekraba bor khudi mok sindo khamban sanba karam sanba warau sanba ai gidi leite adu ga leire ga ingon pirak adu karam sanba nata ba adu da harau ba ai leite boy ba tar ga su isona na ha ke damak pibi besi damak ta ga chari isor ba ta ga chari ha ba sing mar de asi khon ut ke do adu isor khang da ba koi kerle ka sin de karman skin nungsi ba se ut ke ni ha ba sing na sang Jesus Christ ki tungin boy batara Esor khang da mi sing dagi thi na ngang ba chai ba ot pa nei ba lan sandok ba amasung ikai ba nang ba si phang pham thok pa mane adu phangai na makhoi nung si boy batara ga di adu na te si Krishna hai se ani ju be ikai khum da ga ni makhoi ba hotel da thabak to ba ahal boy batara ga su hotel da to ba Manipuri Machana ta mian macha oi batar ga su rickshaw thob ahal mo oi batar ga su auto thob auto gi driver mo oi batar ga su
ikai khumnabagalo na makhoi ga loina gani karigi maramdi makhoi Esorgi saktam puri basing Lai basing dasu ina khunbadasu losing labadasu later badasu adu anisu adu khwadagi maru oibade karam haina makhoi da pawa paus no bugi mapala mandi shor khang da khuding maksing Krista bu yadan lebu khuding maksing Esorgi sawa amasung norok nungaidana lebasing khaktane aduga asigi chumse nangam sungena khang thajaba amoina akhoi di kanbire paptagi ai winning tamhanbire ibungoda thagasi praise the Lord hallelujah adugi thagapado ai khaktangi oiningam akhoi imung khaktangi oiningam adubu atei singa yoning da boiba targadi thamoi changyingsi oroi bade Krista da yeng belep kumse Namde Krista da yeng khaktangi mapana akhoi pangal phangani asigi athangsi inana magena maha khaktana Esorbu nungsiba amasung leikaibu nungsiba da eikhoigi mateng pang ngamgani athemba khudimuk sing mahak thengnakhi adu pap amata tawkhide mahak katang eikhoigi afaba lamjing purelni mahak ki wahai eikhoigi punsi gi thamoi ni amasung eikhoigi khonggi lambi ki mangal ni aduga mahak khaktangi mapalna eikhoi Esorgi mafam changjapam phangjabani aduga mahak khaktangi mapalna eikhoi Esorgi nungsiba macha sing oibani Krista da yeng belep kumse Esorbu nungsisi, leikaibu nungsisi, Krista da yengsi, adugi mapalna. Harba yathang, Esorbu nungsiba, amasung leikaibu nungsiba gi punsi asida, chakhotpatu, eikhoigi punsida, oigani. Prahana tausi, short changsi. Pai Esor. Eikhoigi kokpiyu. Mangba naidaba nungsiba adu eikhoigi damakta nahakna pibiba oiba taragasu mangba yaba hiramsingda eikhoigi nungsiba mangthokkhibasing adugidama mai haku kokpi Krista gi mapalna lalhanbidroba eikhoigi khudimmuksing asina Krista yengsaduna Krista gi pangalamsung thojalgi makhada ibungo nahakpu amakhakta ngaiba asengba ibungo nahakpu thamoi apumba thawai apumba pukning apumba amsung eikhoigi pangal apumba yauna nungsisabada eikhoigi mateng pangbi adugi mapal eikhoigi yumlonaba singbu esamakkumna nungsibada mateng pangbi asigi mapalna nahaki ningthau leibak laksunu sargada nahaki ningba topa adugumna taibang panbada oisunu aduga asigi mapal nahagina wangsunu eikhoina nemsunu aihagina nemsunu Jesu Christi ngi nijigani amen